Ngai khangbu khangmude hojikan hotel singjidi chak ngaubaga yam yolaba janindara chak ngauba yole mayam ngasi ki video sidi sumdau boni se aina koiba chapa pama sidi karida haruni khangde se koilang wi thabak sidi fazana pama hai tare aduna mayam ngasi se ai se sumdau boni se koiba sa tabu koire sangsar ga awa nungai se kamai tauri kamdau na sangsar se pali akoi impan sa haduna kayam namthiraba gaina check taruge haina haifai koithor pane aini chali lambi se asum yengune yengu mai kai khudima kongut ki kongut ngata samaina kongut ta isinga tunglaga leibase thaina aina skun khongna chappa matamda gari na ga lekhong yam kapsalami sum urubada nisinglakpe wani da pare mayam lambi akut pane lambi akut adudagi mayam aigi manaba nupi na mangara huntu piramba ama leye aduga loinare hairaga asa posaro jahinaraga tholen he aina sim lambi da chana asumna hangbani bai nang nupi mangana huntu pirme haido kamai to huntu pirminu nambu yamdi yam hen nupi manga ga hairadi koita amarom da din nang nupi mangana huntu pirme aidi ama pa koigi phangdribni hogi phau asumna ga wari sanare hairaga asum chatpana hotel joksele khangong dine he madudagi akhoni ne hotel manung ji phara sangjanbani madudagi hotel manung ji kamdau ge hai kanda lesabi masa ani khak hotel dagi waiter oiba haigadra ani khak lermin he adu mayam kainom ta haija hoge ko akhoi yunggi oina amanga seng khaiba gi wari ama leiri ba khoi mungi oina akhoi mungi ama singi wari se aina nisingjare haraga aina waiter ani de asumna hangge tawani bema noi sida thong thaktana tawri singse thagi khongka gari matam cha lai ko asumna gadi yam hanglabane se adubu samas ki mimo saiba masu leibani na adumakti hangamdre adudagi aina noi gi se chaba ya ba kari lei hoi hotel mure de khange adu chaba ya ba kari de ge na asum hangjan bane ina adudagi leisabi masa amana aduda minu leiri do aduda yori ba sapa singdo hojik sum available oigani asumna hare adudagi aina minu haigadra asapo mayam maming yawa asa chi adu paikhale ne he adudagi aina moigi banner haigadra aduda poster phajaba khara hawgada manba aina sum yenglakpaje da chak ngauba manba khara hawgada manba ama hek yawraga leramba uini he madudagi aina ai chiri hawgada mari siwene te water toxin ji haina water toxin gre ne adudagi moi ngatang leiraga nupi masa amana khali nongli tholaga puthore ne he adudagi manaba kuni changdana sathoya sini mayam ngasi nomagi lau singu bapam phare mayam ngasi gi video si mata sa dul selage noi phaja leu ko ai gi voice su manara maroi nadringai da semkot phau video ni nar kan da lo sel khang de hantang marak se lok lai hau tog de na phungkat na phat wali ai